ngasi yu Impal West District ki manung chanba mayang Impal Bengun makha pat amadi usiwa maning Loktak Mapal area singda sadan basingna sa usek phaba punbagi thabak sathare haba paw faurakpadagi kudakta Joint Coordination Committee on Wildlife and Biodiversity Manipurgi members sing changsinduna akupa paw lauraba matungda mayang Impal Police Station gi OCW Diraj Kumar ga paw phaunaduna ASI Ice Projen Singh Naluchingba Police Team Vice President Salam BK Singh Environment Social Reformation and Sangai Protection Forum Mayang Impal Forest Bid Office Staff Amadi Local Volunteers Singaloinana Sangsilubada Nomai Shijinaduna Usek Paramba Mioi Shingadu Ipaki Kudong Sabalauduna Nantoki Mapamaduda Tibahumbagi Tabak Zatavada Usek Panabatak Lamba Lang Mari Laukat Pangam Kibagaloinana Yamna Toina Usek Kaya Parambagi Mamitai Pagalaglaba Usek Lang Sing Mayang Impal Bid Office na Mamangda Miyam Kangna Maithaduna Manghankre Ngasigi Kongsat Aduga Mari Lainana Romes Ningthozamna Phongdorakpada Ningthamthagi matamda miramdagi pairokpa atangba makhalgi usek sing amadi iramda ngasida saktaba atangba makhalgi sa usek singbo hatpa amadi phaba toklasi makoibu minungsi utpiduna maning tamna chakta hansi haiki karigumbada minungshi leitana nongmaina kapa lang thaktuna phabiba amadi hu thaktuna phaba thengnarabadi manak nakpa mari leinabasingda pau pibiu makoigi mathakta Wildlife Protection Act 1972, Environment Protection Act 1986, Amadi Water Prevention and Control of Pollution Act 1974 gi matungina dandi phangduna awaphamda tabayai lamlaki sa usek sing aikoi mioi bagum hingbagi hakpi shi haiki